Manipur da Meetei na lam leiba yaroi. Manipur da Meetei na lam leiba yade ai basibu khwaidai achoba wahang amo oidroi chinau mayam. Manipur da karigino Meetei na lam leiba yaroi dori base Manipur da karigino Meetei na leining ma pham da leiba yaroi dori base. Yelhomi ni Meitei khoi se Manipur gi yelhomi oina Manipur manungda Meitei na lam leiba yaroi se karamba rule no base akhoi gi leiriba government central government ki supuni chen jage akhoi gi state government ki supuni chen jage ba asigumba rule se karama matamda thugai bi raga Manipur sida leiriba yelhomi Meitei akhoi na Manipur sida lam leiba yaroi na leiriba rule se karama matamda lawthok tori banaba Meitei khone ST demand tori base karigino asi khanda bioba akhoi gi central government gi supuni chen jage amadi akhoi gi state government gi supuni chen jage ba Manipur state government gi puni chen jage ba Meitei ama oina akhoi na karigi Manipur manung da lam leiba yaroi dori banaba akhoi gi ipa ipuna ningthau palamaga akhoi gi ipa ipuna Manipur se kallaga leirami ba adugumba yelomi akhoi na Manipur manung da lam leiba matamda lam leiba yaroi na thingi base asi karamba rule no base wahang amoina hangjage ba adu ergadi akhoi na ST demand tawdragadi kari tawdori banaba akhoi na ST demand tawri base kari gina base central government na amadi akhoi gi leiriba Manipur gi state government na asi khanda bedri base kari gino aba si yamna laina loba yaroi aba Manipur da Meitei akhoi na lam leiba yaroi hari base asi akhoi tumina leigadra ba akhoi tumina leigadra ba aduna bo akhoi na ST demand tawjabane akhoi gi lam se protect tawjage na ST demand is only for protect our land akhoi gi lam se akhoi na protect tawbagi tamaktani aba akhoi na hoji valley area gi 10% valley area da 10% valley area da Meitei na leiriba sigi manungda community kaya leigaba valley area da leiriba akhoi gi 10% valley area sigi manungda community kaya akhoi nusi chanana leiminage base khudam changnam punamak na yengbiu Manipur da laaga akhoi central government su Manipur da laaga yengbiu leiriba malem da leiba isuna mayam su Manipur da laaga yengbiu ba Manipur valley area Imphal manungda community kaya punna leige ba adubu hill area dadi 90% hill area ni leiriba se 90% hill area sida leiriba majority leiriba se only hill 90% hill area sigi manungda leiriba majority se only 20 to 30% aduga asonda oina tena bada akhoi gi valley area 10% valley area da leiriba se 80 to 90% niaba asiga population leiriba se Auzik chatpham leibham lengbam jaga leiraktre ba valley area siga lengbam jaga leiraktre soronbam jaga leiraktre valley area siga kamai tawdori bono valley area sida kamai tawdori bono ba valley area sida Kuki su leiribani valley area sigi manungda Kuki su leiribani leiriba community punimak leiribani valley area sigi manungda ado akhoi lengbam chabham leiraktre valley area siga kadai dano akhoi ujik chattori base kadom dano akhoi ujik leidori base aduga akhoi se mapandagi lakpa akhoi se illegal immigrants natte ba akhoi se Manipur gi yelhomi ne ba Meitei akhoi se Manipur gi yelhomi oiraga Meitei akhoi na Manipur da lam leibai yade hari base asi karamba rule no ba asi hangjaning ba aduna akhoi meet mai pangwa matam ne ba India government na India sigi manung da karamba rule no ba Manipur manung siga sembi rami ba rule se malengi mafam khuding makta lam leiba yai yelhomi oiraga su oidraga su lam leiba yai aba adubo akhoi di hojik Manipur siga yelhomi oina Manipur sida yelhomi akhoi na chingda lam leiba yade base asidai hena akhoi na mukari haidori ga adu oiraga di akhoi ST se akhoi na demand tawdraga di akhoi karmai oida akhoi gi lam se kanana kandori bano Meitei akhoi hojik lengbam jaga leiraktre lengbam Imphal sing manung da thaina na ba mafam leiraktre ba karigino Imphal manung sida akhoi di jati punamak nusi chanana leimine ba nusi chanana jati punamak leine ba 10% valley area si manung siga leiriba population se 90% population ba aduga saigi 90% hill area siga leiriba population se only 10 to 15% neba adu ergadi karamai tawni karamai ne hingdori bano khai leiri sor honbam mafam leira aroyaba asigumba mayam se akhoi gi leiriba lengang na miyeng changmam thokpara thoktabra ba aham bada khwaidi hana lawdoriba phirep mayam khwaidi hana lawdoriba thaudang mayam se Meitei ne ST taliba se karigino asi yengchanbam thokpara thoktabra se hangjaningi aba Meitei ne ST taliba se kari maram gi talibano khanbiwa ba
Manipur sida Meetei ekhoi yelhong mi ne ba yelhong mi na bu Manipur sida ningthau pana ipai puna Manipur se British haktak tagi Manipur se ipai puna kallaga lai bani adugi mamang su Manipur da Meetei na ningthau palaga leire bani ekhoi gi Meetei se lai ge samnaraga lai gi macha masu ne ba lai haktak tagi Manipur siga Meetei gi ipai puna Manipur sida ningthau palaga leiram ba ido pakhang mana ningthau palaga leiram ba adugumba ekhoi gi lam sida ekhoi na lam leiba yaroi hari basu asibu karino asigi wahan thok se khangma ngam dare ba asini china mayam aina haijaning base ko st status st akhoi na st hari base kari guna base adubu larik laisu hai larik hairaga laisu khangdaba illegal immigrants refugee kharana Meitei ne st talaga asida larik hai taba haigadra laisu khangdaba haigadra refugee kharana oine tene ba wakhalon sagallia ba adu refugee na khoi mapandai lakpani na nakhoi gi wakhalon do nakhoi kari wakhan sagali ba sagatri ba Meitei ekhoi na st status tali ba sidi ekhoi gi iram da mimale ba kanbagi tamakta st status tan bani haina ekhoi malem da leiri ba isina khudima ki puni si hanjage ekhoi central government puni si hanjage amadi ekhoi gi foreign ekhoi gi leiri ba state government su puni chin hanjage leiri ba high authority me angi puni chin hanjage Meitei da ayang ba athuba matam da st status pbu st pbu haibo afam se simaga haijage Kuki se laktuna langcheki se ba khoi community myam punjal laga khudam haibadi ko apple kharagi marakta afaba apple kharagi marakta apple phataba ma hapsalo ba alu afaba myam doi marakta alu phataba ma hapsalo ba aduiri asagi afaba alu myam doi marakta alu phataba ma lakpadagi alu afaba myam do pumdharakani ba khud aduga apple afaba myam doi marakta apple apumba ma hapsalo ba aduiri apple afaba myam su pumdharakani ba aduiragadi asagi phataba pumdhariba apumba apple do laktano langkhar loiraba apumba alu do laktano langje kharaga loiraba afaba alu mayam do phajana leisi afaba apple mayam do phajana leisaba adumaina akhoi gi leiriba community mayam phajana leisiaba apumba community Kuki community apumba do laktano langje kiseba mayam se pumdha loisiaba akhoi di afaba fresh oiba community mayam nusi sanana mayam ga harau na leminari ba akhoi community mayam se punna phajana leiminasi harauna leiminasi fresh oina leiminasi aba apumba community Kuki community apumba do adu laktuna langgi siaba asini haijani ba wafamdi Manipur se India gi part ama oibra oidabra ba se wahanga moina hangjage akhoi gi India gi prime minister gi supuni jinjanjage aduga Manipur sina India manung da sanbagi wahan thok kari leidi bage heba se asisu wahanga moina hangjage ba ko maramdi Manipur manung sida illegal immigrants kharana khutta khulai pairaga khutta matik chaba khulai pairaga kihan khangan bagi thabak tauriba misam prajagi mathakta kihan khangan bagi thabak tauriba nongmai kapninge hek kap yum mai thaninge hek tha tauriba se ase India manungda thoiba thaudok ne ba se India manungda rule haiba law haiba se leiribane ba adubu India manungda chaliba Manipur se India manungda chalibra chandrabra haiba se wahang amoina hangjage ba Manipur manung sida hojik illegal immigrants kharana tangkhuli chinau singi yum kai mai thaninge hek tha Meitei akhoi gi yum kai mai thaninge hek tha misam gi mathakta nongmai kapa haninge hek hat tauri base Manipur manungda asigumba ain haibase amatta yaudri base India manungda Manipur se chalibra chandrabra haibase wahang amoina hangjage ba malem pumbagi manungda India gi prime minister Narendra Modi ji se yamna ikai khumnari bani ba India gi prime minister Narendra Modi ji na India sida yamna phajaba rule kaya ama follow tauri haina India sigi manungda India akhoi gi India sigi manungda Prime Minister Narendra Modi ji amadi India gi rule kaya ama se phajai haina malem pummana thagatli banyaba adu oiragadi India manungi rule sigi manungda akoi gi Manipur haiba Manipur se salibra chandribra India gi rule ga Manipur gi rule ga to khaibra India ga Manipur ga se punbra pundabra haiba se wahanga moina hangjagya India dadi asumaina khutta khulai pairaga misam parja ki hen khangan base yade India manungdadi misam gi yum kai mai thaba yade India manungdadi
rule haiba rule se follow tawdragadi adugi matik chaba chairak piyaba asinabu India sida malem pummani ikai khumna bani India gi Prime Minister Narendra Modi ji busu ikai khumna bani ba adubu Manipur manung sida tawri basidi Manipur manung sida tawri badi lambi chatpada athingba piba lambi lakpa gari thatlaga khutta khulai pairaga chela gari thatlaga tauningba tawriba yum kai mai thaninge hekta thariba misam kapaga hatninge hekta hatliba asugumba kayama Manipur da tawriba se nauna amaka muk illegal immigrants singna tangkhuli chinau singi yum kai mai tharaga tangkhuli chinau singbu angam lanjena haliba Meetei chinau singi yum kai mai thariba Meetei chinau singi mathakta nongoi kapiba asigumba illegal immigrants sing sigi mathakta rule haiba rule se follow tawdriba asigumba terrorism gi thabak thawang tawriba illegal immigrants sing sigi mathakta di India gi rule se follow tawhandriba illegal immigrants sing sigi mathakta chairak pigadra piroi driver se wahanga moina hangjageba India manungda aikhogi Manipur se chalibara chandrabara Manipur gina rule tongan bara India gina rule tongan bara India sina tongan ba lamamara Manipur sina tongan ba lamamara natragana Manipur sisu India manungda chalibara India gi rule ga Manipur gi rule ga sab manai haiduri bara karigumba India gi rule ga Manipur gi rule ga sab manaba taragadi karigino illegal immigrants singna khutta matik chaba khulai pairaga kihen khanganba misamna kihen khanganbagi thabak thawang tawriba se base wahanga moina hangjageba aduga ekoina Manipur sigi manungda ing tapna nungai jaifana leiba paiba ekoigi yelomi chinau mayam punjana nusi chana leiba paiba asuguma yelomi singda illegal immigrants singna hanjenna lanjena haliba hanjenna nongoi kapiba hanjenna yumkai mai thariba asuguma illegal immigrants singse India gi wang madagi karam matamda tandhok pi dori bano aibse amuka so hangjage Naga ichino paisa kyam paige ba akhogi leiriba Naga tangkhul amadi leiriba kabui leiriba maring akhogi leiriba Naga ichino mayam se Naga ichino mayam paisa kyamuk yamna paige ba aikoi Meitei aikoi paisa kyamuk yamna paige ba Meitei aikoi bisu paisa yam paiba nate Naga ichino singju paisa yamna paiba nate aikoi di nongmagi sujaraga isagi humang mansajaba kangune ba adubu aikoi di popi thade ba Naga ichino su popi thade Meitei ichino akoi su popi thade ba Naga dominated area da popi thaba ubro Meitei dominated area da popi thaba ubro aduga karigino Kuki illegal immigrants Kuki narco terrorists na koina Kuki dominated area sangda popi thari base karigino ba karigino adu yaroi Manipur manungda leiriba aikhogi Naga ichino gi lamda popi tha Naga ichino singi dominated area da popi thaba yaroi Meitei ichino singi mafamda popi thaba yaroi haina akhoi ama bosu thasu thakide thagi basu leikide adubu Kuki na khogi kana chongthorakyaba Kuki dominated area da popi thaba yaroi na karamba Kuki chongthorakyaba karamba Kuki ni panupina popi thaba se pamde popi kathatloi na karamba Kuki ni panupina haigi gyaba Kuki na khoina leiba na khogi dominated area singda popi tharaga na khoina Manipur gi ching kathatlaga Kuki dominated area singda popi thari base asigumba ain kaiba illegally thabak toiba sida Naga involve oibara akhoi Naga ichinaw involve oibara natra akhoi Meitei ichinaw involve oibara ba akhoi pamde ba akhoi gi dominated area singda Naga dominated area Meitei dominated area singda amatta popi thaba leite thasu thade ba akhoi di wana sujaraga isagi humang mansajaba pamba kangune ba aduna haijagadabadi akhoi gi leiriba Naga ichinaw Meitei ichinaw karamaina hingi karamaina noksijana leimine amadi leiriba furup khuding apka akhoi gi leiriba community khuding maga karamaina noksijana leimine base illegal immigrants Kuki narco terrorists na khoina khangdribado aduna khoise miyoibagi wakhan yaudaba miyoibagi mini hairaga miyoibagi saktam di lauraga miyoibagi saktam di leira lauraga miyoibagi saje chatpa ngamdaba adugumba furup amani abse no khoina sana khandawaba Naga ichinaw mayamna Manipur da popi thaba sibu Kuki na khoi ubraba Kuki na khoina uraba ba ngasi jo phawda chingda leiriba se khoi gi Naga ichinaw mayama chingda leiribane ba Kuki na khoina chingda leiraga chingsida na khoi gi subham leite haina akhoi di leiraba community ni aduna popi tharibane aina Kuki na khoina hairibado yam sathina aranba wari ni hariba wafam se ya janingde hojik akhoi gi Manipur da leiba Naga ichinaw mayam amana chingda leiriaba
adubu naga ichinaw amattana popi thadeba tangkhul ichinaw oigera akhoi kabui ichinaw oigera akhoi maring ichinaw oigera akhoi naga ichinaw amattana illegally asugumba popi cultivation tawbase tawdeba adubu khwaidagi yamna popi cultivation tawriba amadi popi sanduibase manipur da kuki na neba Churchanpur district ta kuki yamna tai kuki dominated area aduda popi cultivation tawri aduga second da Kangpokpi district ta su popi cultivation sa aduki matik tawri aduga su kuki dominated area adu lorega Tengnopol da su popi cultivation yamna tawri aduga kana dominated area no kuki dominated area ni aduga mukam Chandel da su yengu kuki yamna kuki singna mafam duda popi cultivation tawreba aduna di asidai hena khudam sangnam piningai leteba illegal immigrants kuki narco terrorists na manipur sida laaga maram khudimakta kuki singna illegal gi thabak se chathayaba manipur sida umang wamang kathatlaga chingkhong kaya ama kathatlaga kuki singna ain kaina popi cultivation tawraga tungda haugalaiba nipa masa nupi masa tungi akoigi yumbirien mayam sigi tungi future se mangan naba kuki singna hotnayaba aduga amuka haijagadabadi chingda leiraga subam sabam khangdabadagi sen paidabadagi popi thajabani kan kuki singna haiba wafam ju khara layaba adu do ta sengmangna yajaning daba wafam ni chingda leiribase kuki na khoita nate aikoigi nagai chinaw mayam amana ipa ipu haktaktagi mathai thaina dagi chingda leiribani kuki na khoina mami ba hundringai matamda kuki haibase karino khangdringai matamdagi aikoigi nagai chinaw singna chingda leirakpa matamda popi cultivation popi thaba haibase tawramde adubu refugee illegal immigrants khara changa aga hojik umang wamang kathatlaga kanna popi thaba ama tawraibase asumba illegal immigrants asugumba ain kaina business tawriba asugumba singsigi mathakta ain gi oiba legal action lokhotpya wafamse si haijaningi adu kuki na khoida haigadabadi chingda leiriba akhoi nagai chinaw mayam ama leiribase popi thabraba makhoi karamaina hingibage nagai chinaw mayam senjaw paiba nateba nagai chinaw mayam ama leiriba akhoi gi meitei chinaw mayam ama leiribase akhoi sine senjaw paiba nateba akhoi isa na sujaraga humang man sajabaneba akhoi nagai chinaw suba kalliaba akhoi meitei chinaw suba kalleba akhoi humang man sajaba pameba nakhoi gi leiriba kuki na khoina popi thajalaga adoiduga singda leirabanina akhoi sen paidaba adugumba community ni kai usalaga adugumba namthak tobodo tawguno afamse si haijege meitei akhoi isagi humang man sajai akhoi gi nagai chinaw isagi humang man sajai ba ngasi yo phauda akhoi gi meitei chinaw matana popi thade akhoi gi nagai chinaw matana popi thade meitei dominated area da popi thaba ubraba nagai chinaw singi dominated area da popi thaba ubraba aduna illegal immigrants refugee khara changaga manipur sida popi thajalaga umang wamang kathatlaga nakhoina tauningba ta tawbodo adudi yaroeba aduna anobo lengak semaiba ekhoigi pabungi pungi jinhenjage mingoina panjabada waikhem chanbusu ikai khomnaba uchari asuguma ain kaina manipur sida ain kaibagi thabak chathariba illegal immigrants singsigi mathakta ahak paserak pibu haijage amadi ekhoigi india gi leiriba central government gi supuni jinhenjage tangkhul ima mayam ahing tumdare hojik pari mom channel sibu yengbiriba mayam puna pui kai khomnajari chinaw mayam hojik haijagadabdi akhoi tangkhul ima mayam ama ahing tumdare lambi thoga lambi da ima mayam ama sangduna leireba sahi ahum phajala aba manipur mai hauriba manipur sida illegal immigrants singna yum kai mai thadoga lanjena hanna mafam marang khangdaduna leiribase hojikti ingtappa pura siaina community khudimangna leiriba yelomi mayam sina punjalaga nuksijana lemina si aina hairiba tanja sida tangkhul ima mayam ama hojik amuka mungnauna ahing tumdareba tangkhul sinaw mayam ama hojik amuka mungnauna lanjena reba karigino illegal immigrants kuki narco terrorists singna community khudimakta onjalaga lan haurieba asi illegal immigrants oiriba kuki sigi mathakta ahakpa chairak pidribase karigino illegal immigrants kuki sina tangkhul sinaw ekhoigi leiriba meitei gi mathakta tangkhul gi mathakta garo gi mathakta karbi gi mathakta naga chinaw singi mathakta community khuding maki mathakta makoina onjala karbi chinaw singi mathakta onjala ga landayaba asigumba illegal immigrants se
तांधो खरगदी जाति पुनमक ओनसलगा खनबा हौरिबा अदुगुंबा illegal immigrants तो तांधोपदा करी अकाइबा लेगेबा खुदम अमा ओइना अखोइना आलू ओइगेरा एप्पल ओइगेरा कोमला ओइगेरा एनी अफाबा पोट मयामदुगी मरक्ता अपुंबा पोट अमा हप्चलगदी पोट पुनमक तो पुमधरइयबा अदु ओइरगदी असाइगी अपुंबा पोटो लाक्तन लंझे खरगा लोइरेबा अपुंबा पोटो लाक्तन लंझे किसेबा अखोइ फना लेबा मयामदो फना लेमिनसियबा असिनी इसिना मयामै हाइजगदबदी पारी मोम चैनल नंगसी थमजरिबो वफमसिदा असोइरान यावखिबा क्या लेरगसु ngakpi waina pari mom channel na yengbiriba mayam punam ke famda ikok nonjari kangli pakna yai fare ibudo pakhang mana yai fare tangkhul ima mayam amana ahing tumdare hojik ekhogi tangkhul ima mayam ama lambi da thuaga ahing tumdare aba hojik tangkhul isinau mayam ama nauna muk lanjena re aba nauna muk lanjena re aba akhogi tangkhul isinau mayam ama leitanda ukhul district ki leitanda kuki singna akhoi tangkhuli sinau singi yum kunthra ni phuina mai thado eba yum kunthra ni phuina mai thado eba hoji akhoi tangkhuli sinau mayam ma lanjena re ba hoji mayam ma lanjena ba loisalasi hoji akhoi gi Meetei mayam ma lanjena dun leiriba mayam se relief camp da leiba mayam se ma mai yum da hanjanna ba ma mai yum da hanjan hanbiu haina kanna hoji mai yum da sangat na bai honari ba tanja asida amuka muk nauna tangkhuli sinau singi tang jum kai mai thado ga tangkhuli sinau mayam amuka muk nauna lanjen na re ba karino Manipur siga tauri base karino aba aikhoi gi central government so BJP government ni amadi Manipur da so BJP government ni aba asuk yamna government strong oiba tanja sida double engine oiba matam sida karigina Manipur manung sida asumaina hanjin illegal immigrants singna community khuding da changsala yum kai mai thari basibu asibu India manung da karamba rule no karamba law no aba karigina khoi tangkhuli sinau sing amuka mu nauna lanjena dori base karigina ba Manipur sida santipura si ingtapapura si haiduna hoji anuba lengak su seme Manipur manung sida aikhoi gi pabung mingoina panjabada अनोबा सीएम ओइबिरिबा पाबंग वाई खेमसान बुपुनी जिनहेंजरी Manipur sida lanjena दो लेरिबा IDP चिनाव मयम रिलीफ कैम्प द लेबा एखोगी IDP चिनाव मयम से माय युम द हंजन हनबिउ हाइना अखोइना सेंट्रल गवर्नमेंट दसु पुनी चिन्हन बनी अमदी एखोगी लेबा स्टेट गवर्नमेंट से पुनी चिन्हन जबनी अब अदुबो हुजिक अमुका मुक नौना अमुका मुक लांजेना बगी थबक तौरागा नौना अमुका मुक कुकी सिंगना तांखोली चिनाव सिंगबो लांजेना हलिबसे असिगुम कुकी सिंग सिगी मथक खुदक ते एक्शन लौखत पीदरिबसे करिगिनो आबसे हंगजागे असि इंडिया मनुंग सिगा करिनो तौरिबसे Manipur मनुंग सिगा तौरिबसे करिनो हुजिक Manipur से क्याम यामना निंग हंदा खरे आबसे Manipur दा हुजिक सुबम साबम leitiaba chathosin freedom chathosin leitiaba asi democracy country ne abako asi karino tauri base asi hangjaning ne abako aduna aikhoi leiriba India gi prime minister ri puni chinhenjage amadi India gi president gi su puni chinhenjage aba tangkhul ima myam hujik nauna thoglaga lambi da ahing tum da makai tangkhul ima myam amana ahing tum da makai hujik leiriaba hujik leitanda kuki singna aikhoi gi tangkhul sinau singi yum kaya mai thabi khare base khangam mani aba tangkhuli sinau singna naunam kamuk lanjena reba karino Manipur siga tauri base asigumba illegal immigrants sing se aikhoi India da tangthok pi khoi ba pham se asi se haijaning tangkhul ima mayam ahing tumdare hojik pari mom channel sibu yengbiri ba mayam puna pui kai khomna jari chinau mayam हौजिक हाइजगदबदी अखोगी तांखुल इमा मयाम अमा अहिंग तुमदरे लंबी थोगा लंबी द इमा मयाम अमा संगदुना लेइरेबा सही अहुम फाजलअबा मणिपुर मई हौरिबा मणिपुर सिदा इलीगल इमिग्रेंट सिंगना युम कई मई थादोगा लांजेना हन्ना मफम मरांग खंगदुना लेइरिबसे हौजिकती इंगतप्पा पुरासी आइना कम्युनिटी खुदिमकना लेइरिबा येलोमी मयाम सिना पुंजलगा नुसिजाना लेमिनसी आइना हाइरिबा तंजासिदा तांखुली सिनाव तांखुल इमा मयाम हुजिक अमुका मुंगनाउना अहिंग तुमदरेबा तांखुली सिनाव मयाम हुजिक अमुका मुंगनाउना लांजेना रेबा करिगिनो illegal immigrants कुकी नार्को टेररिस्ट सिंगना कम्युनिटी खुदिमकता ओनसलगा लान हौरेबा असि कम illegal immigrants ओइरिबा कुकी सिगी मथक्ता अहक चैराक पीद्रिबसे करिगिनो illegal immigrants कुकी सिना तांखुली सिनाव एखोइगी लेइरिबा Meitei gi mathakta tangkhul gi mathakta
Garo gi mathakta, Karbi gi mathakta, Naga ichinausing gi mathakta, community khuding maki mathakta, makoina onjala Karbi ichinausing gi mathakta, onjala ga landayaba. Asigumba illegal immigrants se tandho kharagadi zati punamaka onjalaga khanaba horiba adugumba illegal immigrants to tandhokpada kari akaiba leigeba. Khudam mama oina aikoina alu oigera, apple oigera, komla oigera, any afaba pot mayamdugi marakta apumba pot ama hapsalagadi pot punamakto pumdhara iyaba. Adu oidagadi asagi apumba poto laktan langje kharaga loireba. Apumba poto lakton langje kiseba akoi phana leba mayamdo phana leminasiaba. Asini isina yamai haijagadabadi pari mom channel langasi thamjari bo afam sida asoiran yaukhiba kya lerega so ngakpi waina pari mom channel na yengbiri ba mayam punam ke famda ikok nonjari kangli pakna yaifare ibudo pakhang mana yaifare.